ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯊꯤꯅꯔꯛꯄꯗ ꯇꯦꯛꯁꯤ ꯁꯔꯚꯤꯁꯀꯤ ꯊꯕꯛ ꯑꯁꯤꯁꯨ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯃꯅꯨꯡ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯡꯒꯪ ꯀꯌꯥꯗ ꯇꯦꯛꯁꯤ ꯁꯔꯚꯤꯁ ꯄꯤꯅꯅꯕ ꯀꯥꯔꯃꯤ ꯏꯝꯐꯥꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯉꯁꯤ ꯎꯔꯤꯄꯣꯛ ꯑꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯕꯥꯁꯀꯦꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯥꯔꯃꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯀꯦꯟ ꯂꯥꯏꯈꯨꯔꯥꯝꯅ ꯍꯥꯏ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯂꯤꯕ ꯀꯥꯔꯃꯤ ꯏꯝꯐꯥꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯇꯦꯛꯁꯤ ꯁꯔꯚꯤꯁ ꯐꯪꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯁꯔꯚꯤꯁ ꯑꯁꯤꯗ ꯃꯈꯣꯡ 2 ꯄꯥꯟꯕ ꯒꯥꯔꯤ ꯃꯆꯥꯗꯒꯤ ꯍꯧꯗꯨꯅ ꯃꯈꯣꯡ 3 ꯄꯥꯟꯕ ꯀꯥꯔ, ꯏ-ꯔꯤꯛꯁꯣ, ꯑꯣꯇꯣ ꯔꯤꯛꯁꯣꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯇꯦꯛꯁꯤ ꯁꯔꯚꯤꯁ ꯑꯁꯤ ꯃꯣꯕꯥꯏꯜꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯆꯪꯂꯒ ꯀꯥꯔꯃꯤ ꯏꯝꯐꯥꯜ ꯍꯥꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯇꯦꯡꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯁꯤꯡ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ Level car service car deju koi makhan yam khaidok sei comfort car habam lay normal car habam lay mi mari thongba mi hom thongba ba mi ma thongba ba food car jo lay jare kan gi auto to bi ba aduga e-rickshaw jo lay gari macha ta two wheeler ni tang da athu kai hadi emergency nang na ko habidi si gari je adu REZ half tree REZ athu da as soon as possible the kya which nang da REZ hapan ba Ing Sidiki Horaga, Patient Imphal West Service Pizagadavane, Adubu, Atubatam, within which Sigmunda, Quena, Nambo, Moirang, Amadi Mang Imphal, Tobal, Sigi the Do, Brands, Ham to Trani, Aduga, security 24/7 Wizard, Adubu, but late night service to beginning.